ICMR amadi AIIMS ki research report amagi matung ina COVID naraba matungda ikhang khanghaudana leitaba yawbaga COVID ki vaccine ga mari leinade haina phongdokre. Yamna kupthana research kya tawraba matungda ICMR amasung AIIMS na pakhum oina COVID vaccine ga post COVID sudden death singa India gi ahal singda thoklib asiga mari amata leinade haina phongdokre. Indian Council of Medical Research na National Center for Disease Control NCDC ga loinana tawkhiba extensive research on sudden unexplained death among adults chahi 19 digi chahi 95 fawgi manungda leiba miyoi singda research tawraba matungda vaccine sing asi sijinnabada akaiba leite aduga post covid na siriba sing asi atopa factor sing ohenbani haina phongdokre. Hospital nifu taret henbada changyang tawbada vaccine kapana sudden death ki risks ohende haina phongdokli. Nakan namada AIIMS ki changyang nasu laikhideba yauriba sing asi heart attack amasung genetic mutation na maru oiba maram sing oi hairiba si mamang chahi amagi mamangdagi laikhiba factor sing adudagi toyongna ohongba leite haina supalli. Health expert sing na vaccine kapaga sudden death ka mari leinaba amagum uhanba asi yamna kiningai oiba misleading oiba thabak ni haina su phongdok narakni. Masida Government of India na su miyamda thajaba manghanba yaba paw sandopiganu amasung miyamda health ki oiba message pibada evidence amasung proof leba paw khaktamak sandokna khangalak pinaba khangalakli.